haina yaidamba phamungsida adumak thuna hipthakre mataududa mainawi manasu ngakna dayai asina mun kaidawrage mi mamito irum tauna yaidambana khamle zana isingam duburo ayadri chalo kitang thoro adubu kaigino ba sana asidi phagi na temi kitang thoro mi ising nubudi sida lairi table dum lai sidi nangna nanu pisidi sangum lon bayam haina haibani engondagi manin haibani sana ase ayimda jinkhaluse kada nakuta piro ai as lumine hiptuna laikhraba nupa sebu mainobi mana jinkhalle table da lairiba ising bottle adu paikhatlaga yaitama maso phat thakjele phagi malaktaba matawa sida mainobi mana so hangle daya kaino sangom dubu iya yadraba magi sangom se kes jawni nangbo hai sibu kaidaw yawrage to glass maning da paise umte yeng sangom yawrpa glass to da mainobi munni yeng aima sidi thomni na murokla kainam so khara yawri nanaw nu pisibu aingonda kaino ngai tabale jan hoine aigi pure besida si phawdi henmani da maso aduni ai sirum di kamai tawni se phuge ko ai ngang phuge lam hen ba ngang phuge ba ngasi mainobi magi wahai wata tuda yai tamba nok fet tawraga mahung ya maliko hi sanai be masa adubudi nangi loina binidana paginati nanaw nu pise tawgyong to gumi yawri sangom do naramasu yai class 10 ni leiramani aina madum pairaga laba mongonda so ai kemta hangamdre sana kaya yam kauningakpado yes yam paktrabado yam nungsizabado yam yengningdrabado yam irang tawningbado yam phuningbado sana nangbai phuba ngamgadrane kamaina phudoino mi meyam nungsikrakansida noigi ima babadagi aini henbro ima babagi nungsibana makhal ama aduga aina dai nungsibana makhal ama kenaba yam leida mugoi kibadagi wangangba kasi yam haireko mama oira kana amuki hena haira toini sana kai haige sana taimi ho sana kainumi taimi yam nungsiba wari da khajikna thairaga mainobi mamai sugatlaga dayai ho dayai nangbu tabro tai binangbo ai puksem nari kege jasulurge nangbo pukmanungda ngangsiling nai minangbo se tamnai tharo hipagi godo dia epose mainang bitap nep thai mamit ani do suklaga chaina do kanna khangli matau do yai tam manungai tana sana nangbu yam narabo kharanai aina mahut sinba yaramagadi pharoi drasa dayai na buka kangadi phajabada loirani robot oi kai wai ngai khose ai jam to warake se hairaga yai tamba naupuri ba macha sidon silaga asumna hairi jathoi nungbu tabro jathoi kamta de khumlak panate adu yai tamba wanrang kana sanari ha tayeba o yengoi baba wa haige nangna football sanabado nama khangbe yang waramani nangak tang lepudana ita de maramopani babana haiben bani nama wahan bayade ko patharo nupa magi mata waduda maino binok mi tawduna lairi yai tamba masu noktuna kharfarbo phari ita se babana haibe yamile adubudi napuroi bani da kaidawrage maino bi wa oina de ngangludre adubu nupa magi pakhomaina khairomino kamade nokhibani somdana irai masado ikat khatna malangba magi manakta changlakpani malangba madi phamungdane na tana phamlaga sangom ngaiduna leirambani kidore yanghangna changaide sangom dikadai nupa sigi manak nakna git phamtharaga as ai sa syam pakhalibani ko amta langano kanagum kai hainarage nangini haidana semba sangom do ichena program mali taini soithamani
ꯑꯗꯨꯗꯤ ꯀꯣꯛ ꯑꯃ ꯁꯦꯝꯃꯛꯄ ꯌꯥꯗ꯭ꯔꯣ ꯃꯤ? ꯑꯁ ꯁꯪꯒꯣꯝꯗꯨꯗ ꯊꯨꯝ ꯊꯥꯛꯆꯟꯈꯤꯕꯅꯦ ꯍꯥꯏꯕ ꯃꯣꯔꯣꯛ ꯈꯔꯒ. ꯑꯗꯨꯗꯤ ꯀꯩꯒꯤ? ꯑꯁ ꯑꯩ ꯏꯀꯥꯏꯕꯗ ꯂꯣꯏꯔꯦ. ꯆꯦꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯛꯇꯣꯏꯅꯣ ꯈꯟꯕꯗ ꯑꯩ ꯂꯩꯕ ꯌꯥꯗ꯭ꯔꯕꯅꯤꯀꯣ ꯅꯪ. ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯨꯝ ꯄꯤꯖꯅꯤꯡꯉꯤꯁꯤꯅ ꯀꯩꯒꯤ? ꯊꯨꯝꯒꯤ ꯁꯔꯨꯛ ꯋꯥꯠꯂꯦꯅ ꯇꯧꯕ. ꯃꯥꯂꯪꯕ ꯃꯃꯤꯠ ꯁꯨꯛꯂꯒ ꯏꯔꯩꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯦ. ꯇꯝꯆꯥ ꯀꯩ ꯃꯤꯠ ꯌꯦꯡꯂꯨꯗꯕꯣ? ꯃꯤ ꯆꯥꯔꯝꯗꯥꯏꯒꯤ. ꯆꯥꯍꯧꯔꯣ ꯏꯕꯨꯡꯉꯣ, ꯂꯩꯖꯍꯧꯔꯣ ꯌꯥꯔꯦ. ꯏꯔꯩꯗ ꯐꯨꯛ ꯍꯧꯒꯠꯂꯦ. ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗꯣ ꯃꯥꯂꯪꯕ ꯃꯥꯅ ꯇꯥꯞ ꯐꯥꯏ. ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ. ꯑꯁ ꯀꯥꯔꯟ ꯇꯧꯅꯨꯀꯣ ꯇꯝꯆꯥ, ꯀꯥꯔꯟ ꯇꯧꯅꯨ. ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪꯕꯨ ꯉꯥꯏꯔꯤꯅꯤ, ꯔꯣꯃꯥꯟꯁ ꯇꯧꯒꯦꯅ. ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ. ꯍꯦꯟꯖꯤꯟꯅ ꯃꯣꯔꯣꯛ ꯌꯥꯝ ꯍꯥꯞꯆꯁꯅꯤ ꯅꯪ. ꯏꯔꯩ. ꯀꯩꯅꯣ? ꯌꯥꯔꯦ ꯌꯥꯔꯦ, ꯅꯊꯧ ꯇꯧꯖꯧꯔꯣ. ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ. ꯏꯔꯩꯗꯣ ꯃꯆꯤꯟ ꯄꯣꯝꯊꯣꯛꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯃꯥꯏ ꯂꯩꯔꯦ. ꯆꯠꯅ ꯆꯠꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ. ꯃꯥꯅ ꯀꯣꯏꯅ ꯅꯩꯁꯤꯜꯂꯛꯇꯅ ꯁꯣꯝꯗꯅ ꯃꯨꯠ ꯂꯥꯛꯄ ꯍꯧꯔꯀꯥꯟꯁꯤꯗ ꯐꯠꯇꯕ ꯍꯥꯏꯁꯤꯅꯤ. ꯑꯣꯐꯤꯁ ꯆꯠꯅꯅꯕꯒꯤꯗꯃꯛ ꯌꯥꯏꯇꯝꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯛꯂꯦ. ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯃꯁꯝꯗꯣ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤ. ꯇꯟꯖꯥꯁꯤꯗ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯀꯣꯜ ꯂꯥꯛꯈꯤꯕꯅꯤ. ꯐꯃꯨꯡꯗ ꯊꯝꯂꯤꯕ ꯃꯣꯕꯥꯏꯜ ꯑꯁꯤꯗ ꯌꯦꯡꯂꯒ ꯌꯥꯏꯇꯝꯕ ꯆꯪꯁꯤꯜꯂꯤ. ꯀꯣꯜꯗꯨ ꯇꯞ ꯄꯥꯏꯈꯠꯂꯤ. ꯃꯣꯕꯥꯏꯜ ꯑꯗꯨꯗꯒꯤ ꯗꯣꯛꯇꯔ ꯂꯤꯟꯊꯣꯏꯅ, ꯃꯥꯏꯅꯧꯕꯤ, ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ. ꯍꯧꯖꯤꯛꯇꯤ ꯊꯥ ꯁꯨꯔꯛꯂꯕꯅꯤ. ꯔꯤꯛꯁ ꯆꯥꯎꯏ. ꯅꯄꯨꯔꯣꯏꯕ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯃꯨꯟꯅ ꯈꯜꯂꯨ. ꯗꯣꯛꯇꯔ ꯂꯤꯟꯊꯣꯏꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯌꯥꯏꯇꯝꯕ ꯌꯥꯝ ꯇꯞꯅ, ꯗꯣꯛꯇꯔ, ꯑꯩꯅꯤ. ꯌꯥꯏꯇꯝꯕ ꯑꯣꯏꯔꯝꯕꯁꯤꯗ ꯂꯤꯟꯊꯣꯏꯗꯨ ꯈꯔ ꯈꯛꯇꯛ ꯆꯥꯅ, ꯌꯥꯏꯇꯝꯕ. ꯍꯥꯏꯕꯤꯌꯨ ꯗꯣꯛꯇꯔ, ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ. ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯀꯔꯝꯕ ꯐꯤꯕꯝꯅꯣ? ꯐꯔꯦ, ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯃꯥꯒꯤ ꯐꯤꯕꯝꯁꯦ ꯈꯔ ꯂꯨꯅ ꯂꯩꯔꯤ. ꯑꯉꯥꯡꯁꯤꯕꯨꯗꯤ ꯇꯥꯏꯕꯪ ꯐꯥꯎꯈꯤꯅꯤ. ꯑꯗꯨꯕꯨ ꯃꯥꯏꯅꯧꯕꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ. ꯀꯩꯅꯣ ꯗꯣꯛꯇꯔ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯗꯣꯛꯇꯔꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯁꯦ? ꯃꯁꯤ ꯃꯥꯏꯅꯧꯕꯤꯒꯤ ꯑꯄꯥꯝꯕꯅꯤ. ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧꯔꯥ? ꯌꯥꯏꯇꯝꯕ, ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯃꯥꯏꯅꯧꯕꯤꯅ ꯊꯨꯒꯥꯏꯕ ꯄꯥꯝꯗꯦ. ꯃꯥ ꯑꯈꯥꯡ ꯌꯥꯝꯅ ꯀꯜꯂꯤ. ꯑꯩ ꯍꯧꯖꯤꯛ ꯗꯣꯛꯇꯔꯕꯨ ꯎꯅꯕ ꯂꯥꯛꯆꯒꯦ. ꯌꯥꯅꯤ, ꯍꯦꯛꯇ ꯂꯥꯛꯄꯤꯌꯨ. ꯐꯔꯦ ꯗꯣꯛꯇꯔ, ꯑꯩ ꯊꯝꯃꯒꯦ. ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯌꯥꯏꯇꯝꯕ ꯃꯊꯥꯏ ꯏꯁꯥ ꯁꯥꯅ ꯐꯃꯨꯡꯁꯤꯗ ꯐꯝꯂꯒ ꯂꯩ. ꯆꯥꯛꯄꯥꯎ ꯄꯨꯔꯛꯇꯨꯅ ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯆꯪꯂꯛꯏ. ꯗꯌꯥꯏ, ꯆꯥꯛ ꯊꯤꯔꯝꯃꯕꯅꯤ. ꯌꯥꯏꯇꯝꯕ ꯀꯩꯝꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯂꯩꯔꯤ. ꯀꯩꯗꯧꯔꯒꯦ ꯗꯌꯥꯏ? ꯇꯥꯏꯒꯁꯦ ꯑꯝꯇ ꯄꯨꯟꯗ꯭ꯔꯤꯁꯦ ꯀꯩꯗꯧꯔꯒꯦ? ꯅꯨꯄꯥ ꯃꯥꯒꯤ ꯇꯥꯏꯗꯨ ꯃꯥꯏꯅꯧꯕꯤꯅ ꯇꯥꯞ ꯄꯥꯏꯈꯠꯂꯤ. ꯑꯗꯨꯒ ꯇꯥꯏ ꯑꯗꯨꯕꯨ ꯁꯦꯝꯕꯤꯔꯤ. ꯗꯌꯥꯏ, ꯀꯩꯗꯧꯔꯒꯦꯕ? ꯁꯥꯎꯔꯕꯣ? ꯊꯨꯝ ꯌꯥꯎꯕ ꯁꯪꯒꯣꯝ ꯄꯤꯊꯛꯄꯒꯤ ꯗꯌꯥꯏ ꯁꯥꯎꯏꯔꯣ? ꯀꯩꯝ ꯈꯜꯂꯨꯔꯅꯨꯁꯦ, ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯑꯩꯅ ꯆꯩꯔꯝꯃꯕꯅꯤ. ꯑꯗꯨꯒꯅꯤ ꯗꯌꯥꯏ. ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯄꯨꯡ ꯐꯥꯕ ꯅꯪꯗꯦ. ꯌꯥꯏꯇꯝꯕ ꯃꯥꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈꯤꯕꯅꯤ. ꯃꯇꯧꯁꯤꯗ ꯃꯥꯏꯅꯧꯕꯤ ꯒ꯭ꯌꯥꯟꯃꯦꯟ ꯑꯃꯠꯇꯗ ꯑꯔꯥꯎꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯪꯈꯠꯂꯤ. ꯈꯣꯟꯖꯦꯜꯗꯨ ꯌꯥꯝꯅ ꯂꯨꯝꯊꯅ ꯌꯥꯏꯇꯝꯕ ꯃꯥꯅꯁꯨ ꯀꯧꯔꯛꯏ. ꯁꯅꯥ. ꯀꯩꯗꯧꯔꯒꯦ ꯗꯌꯥꯏ? ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯌꯨ. ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯨ. ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯗꯌꯥꯏꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ. ꯁꯅꯥ, ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯗꯌꯥꯏ, ꯑꯩꯕꯨ ꯗꯌꯥꯏꯗ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯕ꯭ꯔꯅꯤ? ꯀꯣꯟꯁꯤꯜꯂꯤꯕ ꯑꯗꯣ ꯇꯞꯅ ꯑꯃꯨꯛ ꯊꯥꯗꯣꯛꯂꯒ, ꯁꯅꯥ, ꯅꯪꯅꯗꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ. ꯑꯩ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯅꯪꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯦ ꯅꯪꯅꯗꯤ ꯈꯪꯕꯤꯗ꯭ꯔꯕ ꯃꯥꯜꯂꯦ. ꯗꯌꯥꯏ, ꯑꯩꯕꯨ ꯑꯗꯨꯛ ꯋꯥꯔꯧꯔꯤꯕ ꯀꯩꯒꯤꯅꯣ? ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕꯅꯣ? ꯁꯅꯥ, ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯆꯠꯈꯤꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯆꯥꯛ ꯄꯥꯝꯗ꯭ꯔꯦ ꯁꯅꯥ. ꯗꯌꯥꯏ. ꯅꯨꯄꯥ ꯑꯣꯏꯖꯔꯒꯁꯨ ꯉꯁꯤꯗꯤ ꯌꯥꯏꯇꯝꯕ ꯃꯄꯤꯗꯨ ꯄꯣꯞ ꯄꯣꯞ ꯇꯥꯗꯨꯅ, ꯁꯅꯥ, ꯑꯩ ꯃꯄꯥ ꯑꯃ ꯑꯣꯏꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕꯗꯁꯨ ꯐꯥꯎꯔꯛꯇ꯭ꯔꯦ. ꯑꯩ ꯃꯤꯄꯥꯏꯕꯅ ꯂꯣꯏꯔꯦ ꯁꯅꯥ. ꯗꯌꯥꯏ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ? ꯗꯌꯥꯏꯗ ꯃꯤꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯄꯦꯟꯖꯗ ꯃꯇꯧ ꯑꯃ ꯎꯠꯂꯒ ꯌꯥꯏꯇꯝꯕ ꯀꯞꯅ ꯀꯞꯅ ꯈꯨꯝꯃꯤ. ꯅꯪꯅ ꯋꯥ ꯂꯣꯠꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯥꯏꯌꯨ, ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯁꯤ ꯀꯩꯒꯤꯅೋ ꯍꯥꯏꯕꯅꯦ? ꯗꯌꯥꯏ, ꯑꯩ ꯏꯃꯨꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ.
ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯈꯨꯃꯨꯁꯅ ꯅꯪ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯑꯩꯒꯤꯗꯃꯛꯇ ꯅꯪ ꯀꯩꯝꯇ ꯈꯟꯗꯕ꯭ꯔꯣ ꯗꯌꯥꯏ ꯑꯩꯕꯨ ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ ꯃꯩꯆꯥꯛ ꯀꯩ ꯑꯁꯤ ꯈꯪꯕꯗ ꯅꯪꯗꯤ ꯋꯥꯔꯝꯒꯅꯤꯀꯣ ꯁꯅꯥ ꯃꯥꯏꯅꯧꯕꯤ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯥ ꯑꯗꯨꯃꯛ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ ꯊꯃꯣꯏꯗꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯌꯥꯏꯇꯝꯕ ꯃꯥꯅꯁꯨ ꯍꯥꯏꯔꯤ ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯕ ꯌꯥꯔꯣꯏ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯍꯥꯏꯖꯍꯧꯁꯤꯅꯤ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯗꯌꯥꯏ ꯑꯩ ꯆꯠꯂꯣꯏ ꯅꯪꯒꯤ ꯅꯅꯥꯛꯇꯒꯤ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯑꯩ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯗꯣꯏꯅꯤ ꯑꯩ ꯌꯥꯝ ꯋꯥꯏꯁꯅ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯕꯨ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯗꯌꯥꯏꯅ ꯄꯤꯕꯤꯕ ꯈꯨꯗꯣꯜꯁꯦ ꯑꯩ ꯇꯥꯏꯕꯪꯃꯛ ꯐꯥꯎꯅꯍꯟꯕ ꯄꯥꯝꯃꯤ ꯈꯨꯗꯣꯜꯁꯦ ꯑꯩ ꯂꯦꯝꯅ ꯃꯥꯡꯍꯜꯂꯣꯏ ꯅꯪꯅ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯈꯪꯕ꯭ꯔꯥ ꯗꯌꯥꯏ ꯅꯪꯒꯤ ꯁꯪꯁꯀꯥꯔꯒꯤ ꯃꯔꯤꯂꯛꯇꯨꯗ ꯑꯩꯁꯨ ꯆꯣꯡꯁꯤꯜꯂꯒ ꯊꯋꯥꯏ ꯊꯥꯒꯅꯤ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯌꯥꯏꯇꯝꯕ ꯃꯈꯥ ꯇꯥꯏ ꯅꯪ ꯉꯝꯃꯣꯏꯒꯗꯤ ꯈꯟꯒꯅꯨ ꯑꯩꯗꯤ ꯅꯪꯒꯤ ꯅꯥꯛꯇ ꯏꯜꯂꯛꯀꯅꯤ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗ ꯂꯦꯞꯂꯒ ꯅꯪꯁꯨ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯗꯧꯕꯅꯤ ꯗꯌꯥꯏ ꯅꯪ ꯀꯞꯀꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯗꯌꯥꯏ ꯅꯪ ꯀꯞꯄꯤꯒꯅꯨ ꯁꯅꯥ ꯅꯪ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯅꯪꯅ ꯑꯩꯕꯨ ꯋꯥꯍꯜꯂꯤ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯀꯞꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯀꯞꯀꯅꯨ ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯞꯄꯤꯗꯨ ꯀꯩꯒꯤꯅꯣ ꯁꯦ ꯊꯣꯛ ꯀꯞꯀꯅꯨ ꯃꯈꯨꯠ ꯃꯆꯥꯗꯨ ꯊꯥꯡꯒꯠꯂꯒ ꯅꯨꯄꯥ ꯃꯥꯒꯤ ꯄꯤꯔꯥꯡꯕꯨ ꯃꯩꯅꯧꯕꯤ ꯃꯥꯅ ꯇꯩꯊꯣꯛꯄꯤꯔꯤ ꯂꯣꯏꯅꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯒ ꯌꯥꯏꯇꯝꯕ ꯑꯗꯨꯃꯛ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ ꯃꯩꯅꯧꯕꯤ ꯃꯥꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯒ ꯗꯌꯥꯏ ꯅꯪ ꯀꯞꯀꯅꯨ ꯍꯥꯏꯕꯅꯤ ꯗꯌꯥꯏ ꯁꯦ ꯅꯪ ꯀꯞꯀꯅꯨ ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯦꯝꯅ ꯃꯩꯅꯧꯕꯤ ꯃꯥꯁꯨ ꯍꯦꯛꯇ ꯀꯞꯂꯛꯄꯅꯤ ꯑꯩꯁꯨ ꯗꯌꯥꯏꯕꯨ ꯊꯥꯗꯣꯛꯂꯒ ꯑꯩ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯅꯤꯡꯗꯦ ꯑꯩ ꯗꯌꯥꯏꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯅꯤꯡꯉꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩ ꯁꯥꯡꯅ ꯑꯗꯨꯃꯛ ꯍꯤꯡꯅꯤꯡꯂꯤꯌꯦ ꯑꯩꯁꯨ ꯋꯥꯔꯤꯕꯅꯤ ꯑꯩ ꯌꯥꯝ ꯋꯥꯔꯤꯕꯅꯤ ꯗꯌꯥꯏ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯆꯥꯛꯅ ꯍꯤꯡꯂꯤꯕꯅꯦ ꯊꯃꯣꯏ ꯆꯥꯛꯅ ꯍꯤꯡꯂꯤꯕ ꯅꯨꯄꯤꯅꯤ ꯑꯩꯁꯦ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯁꯅꯥ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯋꯥ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯉꯥꯡꯕ ꯉꯝꯗ ꯌꯥꯏꯇꯝꯕꯁꯨ ꯆꯨꯠꯀꯞꯂꯤꯕꯅꯤ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯃꯩꯅꯧꯕꯤ ꯃꯥꯅꯁꯨ ꯈꯨꯝꯂꯩ ꯑꯩꯁꯨ ꯈꯪꯉꯤ ꯗꯌꯥꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯁꯅꯥ ꯉꯁꯤꯗꯤ ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯏ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯋꯥꯔꯧꯏ ꯁꯅꯥ ꯗꯌꯥꯏ ꯑꯩꯅ ꯂꯣꯠꯁꯤꯜꯂꯤꯕ ꯋꯥꯐꯝ ꯀꯌꯥ ꯑꯁꯤꯅ ꯏꯁꯥ ꯄꯨꯝꯕ ꯐꯨꯟꯒꯠ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ ꯗꯌꯥꯏ ꯑꯩ ꯇꯁꯦꯡꯅ ꯋꯥꯏꯌꯦ ꯑꯩ ꯏꯆꯥ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯃꯄꯥ ꯑꯣꯏꯅꯤꯡꯗꯦ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯄꯥꯝꯗ꯭ꯔꯦ ꯗꯌꯥꯏ ꯅꯪ ꯁꯣꯝꯇ ꯈꯟꯗꯅ ꯌꯦꯡꯕꯤꯌꯨ ꯏꯃꯨꯡꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯉꯥꯏꯔꯤꯕꯁꯦ ꯏꯆꯥꯁꯤꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯃꯤꯀꯨꯞꯇꯨ ꯅꯠꯇꯕ꯭ꯔꯣ ꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤꯅ ꯍꯦꯜꯂꯕ ꯑꯩꯒꯤꯗꯤ ꯅꯪ ꯊꯣꯏꯅ ꯈꯟꯗ꯭ꯔꯕ꯭ꯔꯣ ꯅꯪ ꯑꯩꯒꯤ ꯀꯩꯝꯇ ꯈꯟꯗꯕ꯭ꯔꯣ ꯁꯅꯥ ꯗꯌꯥꯏ ꯏꯃꯨꯡꯁꯤꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯑꯩ ꯄꯥꯝꯃꯤ ꯑꯩ ꯃꯗꯨ ꯄꯥꯝꯃꯤ ꯗꯌꯥꯏ ꯏꯃꯨꯡꯁꯤꯅ ꯍꯔꯥꯎꯅ ꯂꯩꯕꯗꯣ ꯑꯩ ꯄꯥꯝꯃꯤ ꯏꯪꯅ ꯆꯤꯛꯅ ꯁꯨꯝ ꯍꯥꯏꯅꯔꯝꯕꯗꯒꯤ ꯌꯥꯏꯇꯝꯕ ꯈꯣꯟꯖꯦꯜ ꯆꯥꯎꯈꯠꯂꯛꯄꯅꯤ ꯅꯪ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯗꯌꯥꯏ ꯐꯔꯦ ꯃꯗꯨ ꯌꯥꯝ ꯐꯩ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯀꯩꯁꯨ ꯈꯟꯗꯦ ꯅꯁꯥꯒꯤꯗ ꯈꯟꯕ ꯅꯕꯨꯛꯆꯦꯜ ꯑꯗꯨꯛ ꯌꯥꯝꯅ ꯄꯤꯛꯄ ꯃꯥꯅꯦ ꯑꯩꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤꯅꯦ ꯑꯩꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕꯤꯅꯦ ꯑꯩꯗꯤ ꯂꯧꯅꯝ ꯆꯥꯎꯕꯤꯅꯦ ꯍꯟꯗꯛꯃꯨꯛꯁꯨ ꯌꯥꯏꯇꯝꯕ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯧꯈꯠꯂꯤ ꯃꯥꯅꯦ ꯅꯪꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯅꯪꯗꯤ ꯂꯧꯅꯝ ꯆꯥꯎꯕꯤꯅꯤ ꯁꯤ ꯍꯥꯏꯔꯒ ꯌꯥꯏꯇꯝꯕ ꯐꯃꯨꯡꯁꯤꯗ ꯃꯈꯨꯠꯇꯨ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯒ ꯀꯟꯅ ꯍꯦꯛꯇ ꯊꯤꯟꯈꯤꯕꯅꯤ ꯗꯌꯥꯏ ꯁꯦ ꯑꯝꯇ ꯂꯦꯞꯄꯤꯌꯣ ꯀꯩꯗꯧꯔꯒꯦ ꯗꯌꯥꯏ ꯄ꯭ꯂꯤꯖ ꯅꯪ ꯑꯝꯇ ꯂꯦꯞꯄꯤꯌꯣ ꯌꯥꯏꯇꯝꯕ ꯆꯞꯄꯃꯨꯛ ꯂꯦꯞꯄꯤ ꯏ ꯊꯣꯛꯂꯕ ꯃꯈꯨꯠ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯦꯟꯅ ꯑꯃꯨꯛ ꯀꯞꯄꯤ ꯏ ꯈꯔ ꯊꯣꯛꯂꯛꯂꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠ ꯑꯁꯤꯕꯨ ꯄꯥꯏꯁꯤꯟꯖꯔꯒ ꯃꯩꯅꯧꯕꯤ ꯀꯞꯂꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯗꯌꯥꯏ ꯅꯨꯄꯥꯁꯤꯒꯤ ꯑꯁꯣꯛꯄ ꯃꯈꯨꯠ ꯑꯁꯤꯗ
ꯃꯔꯥꯏꯕꯛꯇꯨ ꯊꯝꯂꯒ ꯃꯥꯏꯅꯧꯕꯤ ꯍꯤꯛ ꯀꯞꯈꯤꯕꯅꯤ꯫ ꯃꯥꯏꯅꯧꯕꯤ ꯈꯛ ꯅꯠꯇꯦ, ꯌꯥꯏꯇꯝꯕ ꯃꯥꯁꯨ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃ ꯐꯥꯎꯅ ꯃꯥꯁꯨ ꯁꯥꯊꯤꯅ ꯀꯞꯂꯤꯕꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗꯅꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡ ꯑꯁꯤꯗ ꯏꯔꯩꯗꯨ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯆꯠꯂꯤ꯫ ꯌꯥꯝꯅ ꯁꯨꯛꯄ ꯃꯐꯝꯅꯤ, ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯏꯔꯩꯗꯨ ꯁꯨꯝ ꯆꯪꯁꯤꯜꯂꯤ꯫ ꯇꯥꯔꯛꯈꯤꯕꯅꯤ ꯑꯉꯥꯡ ꯅꯋꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯏꯔꯩ ꯃꯥꯒꯤ ꯅꯥꯞꯄꯗ, "ꯃꯃꯥ!" ꯏꯔꯩꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯏ, ꯃꯅꯤꯡ ꯃꯃꯥꯡ ꯍꯟꯗꯨꯅ ꯀꯣꯌꯦꯡ ꯀꯣꯌꯦꯡ ꯌꯦꯡꯏ꯫ ꯑꯃꯨꯛꯀꯁꯨ ꯇꯥꯔꯛꯏ ꯑꯄꯤꯛꯄ ꯅꯋꯥ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ, "ꯃꯃꯥ!" ꯏꯔꯩꯗꯨ ꯀꯞꯅꯤꯡꯅ ꯃꯆꯤꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯊꯣꯏꯕ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯍꯥꯏꯔꯣ, ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ? ꯃꯃꯥ ꯅꯪꯕꯨ ꯉꯥꯏꯔꯤ꯫ ꯏꯆꯥꯊꯣꯏꯕ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ?" ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯅ ꯑꯉꯥꯡ ꯀꯌꯥꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯒ ꯏꯔꯩꯗꯨ ꯃꯅꯥ ꯃꯦꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯏꯔꯩ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯔꯥꯞꯄ ꯈꯣꯟꯖꯦꯜꯗꯒꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ, "ꯃꯃꯥ, ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯃꯃꯥ, ꯅꯪ ꯂꯥꯛꯑꯣ." "ꯏꯆꯥꯊꯣꯏ, ꯃꯃꯥ ꯁꯤꯗ ꯂꯩꯌꯦ." ꯈꯥ ꯋꯥꯡ ꯈꯪꯗꯅ ꯏꯔꯩꯗꯨ ꯀꯣꯏꯆꯦꯟ ꯑꯃꯨꯛ ꯆꯦꯜꯂꯤ, ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ, ꯑꯀꯤꯕ ꯑꯃꯒꯤ ꯁꯛꯇꯝꯅꯤ꯫ ꯑꯃꯨꯛꯁꯨ ꯇꯥꯔꯛꯂꯤ ꯑꯉꯥꯡ ꯅꯋꯥ ꯀꯌꯥꯅ ꯅꯣꯛꯈꯦꯕꯒꯤ ꯈꯣꯟꯖꯦꯜ, ꯌꯥꯝꯅ ꯇꯝꯊꯤꯕ ꯈꯣꯟꯖꯦꯜꯅꯤ꯫ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯏꯔꯩꯗꯨ ꯀꯞꯂꯒ, "ꯏꯆꯥꯊꯣꯏ, ꯃꯃꯥꯅ ꯅꯪꯕꯨ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯃꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯣ ꯂꯥꯛꯑꯣ, ꯏꯃꯥꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯌꯦ." "ꯃꯃꯥ, ꯑꯩ ꯃꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ." "ꯏꯆꯥꯊꯣꯏ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ?" "ꯃꯃꯥ, ꯑꯩ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯌꯦ." "ꯅꯪꯒꯤ ꯕꯣꯕꯣꯛꯇꯤ ꯌꯨꯝꯗ ꯂꯩꯍꯧꯏ ꯏꯆꯥꯊꯣꯏ, ꯂꯥꯛꯑꯣ." "ꯃꯃꯥ, ꯑꯩꯒꯤ ꯕꯣꯕꯣꯛꯇꯤ ꯍꯧꯔꯩꯃ ꯁꯝꯄꯨꯕꯤꯅꯦ." "ꯏꯆꯥꯊꯣꯏ, ꯃꯃꯥ ꯏꯆꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯏꯃꯥꯒꯤ ꯃꯥꯡꯗ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯂꯦꯞꯂꯔꯣ ꯀꯩꯗꯧꯒꯦ?" "ꯃꯃꯥ, ꯅꯆꯥꯗꯤ ꯊꯋꯥꯏ ꯈꯛꯇ ꯉꯥꯏꯔꯕꯅꯤ, ꯅꯆꯥꯒꯤ ꯍꯛꯆꯥꯡꯗꯤ ꯐꯨꯝꯂꯒ ꯊꯝꯈ꯭ꯔꯕꯅꯤ ꯃꯃꯥ." "ꯏꯆꯥꯊꯣꯏ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯏꯃꯥꯗꯤ ꯋꯥꯔꯦꯗꯀꯣ." "ꯑꯗꯨꯕꯨꯅꯦ ꯃꯃꯥ, ꯑꯩ ꯃꯃꯥꯒꯤ ꯅꯥꯛꯇ ꯊꯨꯅ ꯂꯥꯛꯑꯅꯤ꯫ ꯃꯃꯥ, ꯅꯪ ꯋꯥꯒꯅꯨꯀꯣ, ꯑꯩ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤꯌꯦ꯫ ꯑꯩ ꯆꯠꯂꯒꯦ ꯃꯃꯥ, ꯑꯩ ꯆꯠꯂꯦꯀꯣ." "ꯆꯠꯈꯤꯕ ꯌꯥꯔꯣꯏ, ꯏꯃꯥꯒꯤ ꯅꯥꯛꯇꯒꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯏꯆꯥꯊꯣꯏ, ꯏꯆꯥꯊꯣꯏ." ꯏꯔꯩꯗꯨ ꯇꯥꯏꯕꯪ ꯐꯥꯎꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯄꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯥꯂꯪꯕ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯏꯄꯥ ꯄꯥꯈꯠꯅ ꯏꯔꯩꯕꯨ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ "ꯏꯔꯩ, ꯏꯔꯩ, ꯇꯥꯕ꯭ꯔꯣ ꯏꯔꯩ, ꯇꯥꯕ꯭ꯔꯣ?" ꯏꯔꯩꯗꯨ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯃꯃꯤꯠꯁꯨ ꯇꯞꯅ ꯄꯥꯡꯂꯛꯏ꯫ "ꯇꯝꯆꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" "ꯏꯆꯥꯗꯣ ꯂꯥꯛꯑꯝꯃꯤ." "ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯅꯪ ꯐꯠꯇꯕ ꯃꯪ ꯃꯥꯜꯂꯦ, ꯃꯀꯨꯃꯪꯅꯤ." "ꯐꯠꯇꯕ ꯃꯪ ꯅꯠꯇꯤꯌꯦ, ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯝꯕꯅꯤ." "ꯌꯥꯔꯦꯁꯦ, ꯈꯟꯖꯤꯜꯂꯨꯔꯅꯨ." "ꯇꯝꯆꯥ, ꯃꯥ ꯑꯃꯨꯛ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯃꯥ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯝꯃꯤ." "ꯏꯔꯩ, ꯀꯞꯀꯅꯨꯁꯦ, ꯅꯁꯥꯁꯤꯁꯨ ꯍꯨꯃꯥꯡ ꯉꯛꯇ ꯉꯥꯏꯔꯤ." ꯃꯥꯂꯪꯕ ꯐꯤ ꯃꯆꯥ ꯑꯃ ꯄꯥꯏꯈꯠꯂꯒ ꯏꯔꯩꯒꯤ ꯁꯧꯔꯤꯕ ꯍꯨꯃꯥꯡꯗꯣ ꯇꯞꯅ ꯅꯥꯟꯊꯣꯛꯂꯤ꯫ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯏꯔꯩꯗꯤ ꯀꯞꯄ ꯂꯦꯞꯇ꯭ꯔꯤ꯫ "ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯁꯛ ꯐꯥꯎꯕ ꯍꯦꯛ ꯎꯍꯧꯗꯦꯗ. ꯑꯩ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗꯀꯣ, ꯑꯩꯒꯤ ꯏꯆꯥꯗꯣ." "ꯏꯔꯩ, ꯏꯆꯥꯗꯣ ꯑꯩꯕꯨꯁꯨ ꯌꯥꯝ ꯋꯥꯔꯧꯔꯝꯒꯅꯤ. ꯑꯩꯕꯨꯗꯤ ꯄꯥꯞ ꯆꯦꯜꯂꯕꯅꯤ, ꯑꯐꯕ ꯀꯩꯁꯨ ꯀꯣꯏꯔꯣꯏꯗ." "ꯇꯝꯆꯥ, ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯔꯦꯀꯣ." "ꯏꯔꯩ, ꯅꯪꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯍꯥꯏꯒꯅꯨꯃꯤ." "ꯃꯤꯑꯣꯏꯕꯅ ꯌꯨꯝ ꯄꯥꯟꯅꯔꯤꯕꯁꯤꯕꯨ ꯏꯆꯥꯗꯨꯒꯤꯗꯃꯛꯇ ꯅꯠꯇꯕ꯭ꯔꯥ?" "ꯀꯅꯥꯅ ꯍꯥꯏꯒꯦ ꯏꯆꯥꯒꯤꯗꯃꯛꯇ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯗꯅ?" "ꯇꯝꯆꯥ, ꯑꯩꯁꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯆꯟꯅꯐꯝ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ." "ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤꯗꯨꯕꯣ?" "ꯑꯩ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯇꯝꯆꯥ, ꯅꯨꯃꯤꯠꯇꯨꯃꯗꯤ ꯄꯨꯟꯁꯤꯁꯤꯒꯤ ꯑꯩ ꯀꯥꯎꯕ ꯉꯝꯃꯣꯏꯌꯦ." "ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ?" "ꯏꯅꯦ ꯀꯨꯃꯨꯗꯤꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯖꯇ꯭ꯔꯥ ꯄꯨꯅꯕ ꯃꯤ ꯋꯥꯠꯂꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯑꯍꯜꯁꯤꯡꯅ ꯀꯧꯁꯤꯟꯕꯤ, ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯄꯤꯔꯕ ꯃꯇꯨꯡ ꯏꯅꯦ ꯀꯨꯃꯨꯗꯤꯅꯤꯅ ꯃꯥꯅ ꯄ꯭ꯔꯞ ꯂꯥꯛꯂꯒ, ꯑꯩꯗꯤ ꯃꯄꯥꯟ ꯆꯥꯗꯕꯤꯅꯤ,
ꯃꯤꯒꯤ ꯑꯐ ꯅꯨꯡꯉꯥꯏ ꯇꯟꯈꯠꯂꯛꯄ ꯃꯇꯝꯗ ꯊꯨꯒꯥꯏꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯃꯥꯅ ꯏꯀꯥꯏꯕ ꯄꯤꯈꯤꯕꯅꯤ. ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯃꯣꯏꯌꯦ ꯇꯝꯆꯥ. ꯑꯩ ꯀꯥꯎꯕ ꯉꯝꯃꯣꯏꯌꯦ. ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯑꯍꯜꯁꯤꯡꯅ ꯅꯪꯕꯨ ꯀꯧꯁꯤꯜꯂꯤꯗꯦ? ꯑꯗꯨꯒ ꯅꯪꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯒꯅ ꯀꯩꯒꯤ? ꯇꯝꯆꯥꯅ ꯁꯥꯎꯈꯤꯅꯤ ꯈꯟꯕꯗ ꯑꯩ ꯇꯝꯆꯥꯗ ꯍꯥꯏꯈꯤꯗꯕꯅꯤ. ꯏꯔꯦ, ꯅꯪ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ. ꯅꯪ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯆꯥ ꯅꯠꯇ꯭ꯔꯒꯁꯨ ꯏꯇꯩꯃ ꯃꯣꯏꯒꯤ ꯇꯥꯆꯧꯒꯤ ꯏꯆꯥꯁꯦ ꯅꯪ ꯑꯩꯅ ꯏꯆꯥ ꯁꯛꯅ ꯌꯣꯛꯂꯒꯗꯧꯕꯅꯤ. ꯇꯝꯆꯥ, ꯏꯆꯥ ꯍꯥꯏꯕꯁꯦ ꯏꯆꯥꯅꯤ. ꯑꯋꯥꯕ ꯀꯌꯥ ꯑꯃ ꯈꯥꯡꯗꯨꯅ ꯊꯥꯕꯨꯝ 19 ꯄꯨꯔꯛꯄ ꯏꯆꯥꯕꯨ ꯇꯔꯥꯏꯅꯦꯛꯇ ꯁꯤꯟꯅꯕ ꯉꯝꯒꯗ꯭ꯔꯥꯅꯤ? ꯏꯇꯩꯃꯒꯤ ꯊꯃꯣꯏꯗꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ. ꯏꯇꯩꯃꯗꯤ ꯑꯇꯥꯡꯕꯤꯅꯤ. ꯃꯥꯒꯤ ꯄꯨꯛꯆꯦꯜꯗꯤ ꯄꯟꯈꯩ ꯂꯩꯇꯅ ꯁꯦꯡꯕꯤꯅꯤ. ꯏꯇꯩꯃꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ. ꯑꯩꯗꯤ ꯃꯗꯨꯃꯁꯨ ꯑꯣꯏꯕ ꯉꯝꯗ꯭ꯔꯦꯀꯣ. ꯅꯠꯇꯦ ꯏꯔꯦ, ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯗꯤ ꯑꯩꯅꯤ. ꯃꯁꯤꯗ ꯅꯪꯒꯤ ꯑꯁꯣꯏꯕ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯂꯩꯇꯦ. ꯀꯅꯥꯅꯁꯨ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏ. ꯉꯥꯡꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯒꯤ ꯊꯛꯇ ꯑꯣꯏꯅ ꯉꯥꯡꯒꯗꯧꯕꯅꯤ. ꯇꯝꯆꯥ, ꯑꯩꯁꯦ ꯃꯃꯤꯡꯇꯒꯤ ꯃꯧ ꯍꯥꯏꯕꯗꯨꯔꯥ? ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯃꯤꯡꯇꯒꯤꯅꯤ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯅꯪꯗꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯤ ꯌꯨꯝꯁꯤꯒꯤ ꯌꯨꯝꯂꯩꯃꯅꯤ. ꯅꯪꯕꯨ ꯀꯅꯥꯅ ꯃꯃꯜ ꯂꯩꯇꯦ ꯍꯥꯏꯒꯅꯤ? ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯁꯛꯆꯣꯡꯅ ꯂꯦꯞꯄꯤꯁꯤꯗꯤ. ꯃꯔꯨꯗꯤ ꯃꯁꯤ ꯅꯠꯇꯕ꯭ꯔꯥ?